ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ ꯃꯥꯄꯜ ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯝꯇ ꯆꯪꯉꯛꯀꯦꯗꯅ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯨꯗ ꯀꯣꯛ ꯊꯤꯟꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯖꯦꯛꯁꯟ ꯃꯃꯥꯏꯗꯨ ꯐꯠꯅ ꯈꯜꯂꯛꯂꯤ꯫ ꯑꯥꯏ ꯌꯥꯝ ꯊꯥꯖꯗꯅ꯫ ꯏꯔꯤꯛꯈꯣꯝꯕꯁꯨ ꯆꯪꯉꯣꯒ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯐꯤꯁꯀꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯖꯦꯛꯁꯟꯁꯨ ꯃꯥꯒꯤ ꯆꯤꯌꯔꯗꯩ ꯊꯣꯔꯛꯂꯒ ꯏꯔꯤꯛꯈꯣꯝꯕꯅ ꯐꯝꯂꯤꯕ ꯂꯣꯝꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯊꯔꯛꯂꯤ꯫ ꯅꯣꯛꯐꯦꯠ ꯌꯦꯡꯂꯛꯂꯤ ꯃꯇꯥꯎꯗ ꯈꯪꯉꯤ ꯃꯊꯧ ꯆꯤꯟꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯄꯟꯊꯕ ꯇꯧꯗꯦ ꯁꯠ ꯍꯪꯖꯤꯜꯂꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯐꯝꯂꯤ ꯅꯨꯄꯥꯗꯨ꯫ ꯖꯦꯛꯁꯟꯁꯨ ꯍꯟꯖꯤꯟꯅꯒ ꯍꯪꯂꯛꯇꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯐꯝꯂꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ? ꯖꯦꯛꯁꯟ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯇꯤꯡꯉꯛꯅꯒ ꯌꯦꯡꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯀꯩ ꯂꯩꯒꯦ? ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯣ? ꯑꯩ ꯂꯨꯍꯣꯡꯗꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ? ꯑꯗꯨꯒꯤꯔꯣ ꯋꯥꯠꯂꯤꯗꯨꯗꯤ꯫ ꯋꯥꯠꯄꯒꯤꯅꯤꯅ ꯑꯩꯁꯦ ꯅꯣꯡꯃꯇ ꯀꯩ ꯂꯩ ꯂꯩꯇꯒꯦꯅ ꯍꯪꯂꯛꯇꯦ ꯂꯥꯛꯄ꯭ꯔꯁꯨ ꯂꯥꯛꯇꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯅꯁꯥꯒꯤ ꯀꯝꯄꯅꯤꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯄꯗ ꯁꯤꯔꯗ꯭ꯔꯣ? ꯅꯪꯒꯤ ꯀꯥꯟꯗꯁꯨ ꯑꯩ ꯂꯥꯛꯀꯅꯤꯔꯣ? ꯖꯦꯛꯁꯟ ꯏꯔꯤꯛꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯀꯟꯅꯒ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯑꯗꯨꯒꯤꯔꯣ ꯅꯪ ꯁꯥꯎꯔꯤꯁꯦ? ꯈꯪꯗꯦ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯀꯣꯐꯤ ꯊꯛꯁꯤꯔꯣ? ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯍꯧꯔꯤ꯫ ꯗ꯭ꯌꯨꯇꯤꯗꯤ ꯅꯥꯏꯠꯅꯤ꯫ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯅꯪꯕꯣ? ꯀꯣꯏꯔꯣꯏꯅꯤ ꯀꯩꯅꯣ꯫ ꯀꯥꯏꯗ? ꯅꯪ ꯅꯅꯥꯛꯇ꯫ ꯃꯁꯛꯁꯤꯒ ꯁꯣꯏ ꯂꯥꯛꯇꯅ ꯂꯝꯕꯤ ꯊꯣꯛꯄꯒꯤ ꯆꯪꯉꯛꯄꯒ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯈꯪꯉꯤꯕ꯫ ꯍꯣꯏ ꯀꯥꯟꯅꯗꯦ ꯂꯩꯊꯣꯛꯑꯒꯦ ꯅꯣꯡꯃꯇ ꯑꯣꯏꯁꯨ ꯂꯥꯛꯑꯣ꯫ ꯂꯥꯛꯀꯦꯗ ꯁꯤꯗꯩꯗꯤ ꯂꯦꯛꯄꯨ ꯂꯦꯛꯄꯤꯔꯒꯦ꯫ ꯍꯣꯏꯅꯦꯍꯦ ꯃꯥꯟꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯉꯥꯡꯗꯅ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯖꯦꯛꯁꯟ ꯈꯥꯝꯕ ꯂꯥꯛꯄꯒ ꯅꯪꯍꯧꯗꯦ꯫ ꯃꯐꯠꯇ ꯁꯥꯎꯒꯟ ꯊꯤꯕ ꯅꯨꯄꯥꯗꯣ ꯈꯪꯁꯥꯎꯕ ꯁꯥꯎꯅꯤꯡꯂꯛꯑꯗꯤ ꯈꯟꯂꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯍꯧꯔꯤ ꯏꯔꯤꯛꯈꯣꯝꯕ ꯇꯥꯅꯕ ꯃꯑꯣꯡꯗ꯫ ꯊꯤꯟꯗ꯭ꯔꯦꯀꯣ? ꯋꯥꯔꯤ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯑꯃꯃꯨꯛ ꯆꯦꯟ ꯇꯧꯕꯗ꯫ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯄꯗ ꯊꯣꯏꯕꯗꯨ ꯊꯦꯡꯅꯔꯗꯨꯅ ꯀꯣꯐꯤ ꯄꯨꯈꯠꯂꯛꯅꯕ ꯍꯥꯏꯔꯝꯂꯒ ꯋꯥꯁꯔꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯊꯣꯏꯕꯁꯨ ꯐꯖꯅ ꯅꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯐꯤ ꯑꯃꯈꯛ ꯁꯦꯝꯕꯗꯨꯗ ꯄꯨꯡꯈꯥꯏꯃꯨꯛ ꯃꯌꯥꯅꯤ ꯃꯥꯅ ꯆꯪꯍꯜꯂꯤꯕ꯫ ꯋꯥꯁꯔꯨꯝꯗꯩ ꯊꯣꯔꯛꯇꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯔꯒ ꯁꯣꯅꯥꯂꯦꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯍꯧꯔꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯂꯛꯇꯦ꯫ ꯀꯥꯏꯅꯊꯪꯗ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯏꯔꯤꯛꯈꯣꯝꯕꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯉꯔꯪ ꯉꯔꯪ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯂꯞꯇꯛꯅ ꯇꯥꯔꯛꯂꯤ ꯊꯣꯡꯖꯤꯜꯄꯥꯟ ꯀꯥꯟꯁꯤꯜꯂꯛꯄꯗꯨꯗ꯫ ꯇꯞꯅ ꯈꯣꯡꯊꯥꯡꯒꯗꯣ ꯁꯣꯍꯝ ꯅꯥꯏꯗꯅ ꯆꯠꯂꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯜꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯔꯤꯛꯈꯣꯝꯕꯁꯨ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯅ ꯆꯪꯂꯛꯄꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯐꯤ ꯀꯞꯇꯨ ꯇꯦꯕꯜꯗꯨꯗ ꯇꯞꯅ ꯊꯝꯂꯗꯨꯅ ꯉꯥꯏꯍꯥꯛ ꯏꯔꯤꯛꯈꯣꯝꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤ꯫ ꯅꯨꯄꯥ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯈꯪꯗ꯭ꯔꯦ ꯊꯣꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨ ꯃꯥ ꯚꯥꯞ ꯑꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯕꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯉꯥꯡ ꯂꯥꯛꯑꯅꯤ ꯀꯣꯐꯤ ꯄꯨꯈꯠꯂꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪ ꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯏꯕ ꯃꯥꯁꯨ ꯍꯥꯏꯍꯧꯔꯒꯦ ꯈꯟ ꯈꯣꯟꯖꯦꯜꯒꯗꯨ ꯀꯟꯇꯛꯅ ꯅꯨꯡꯁꯤꯕꯤ ꯑꯉꯥꯡꯗꯤ ꯉꯁꯥꯏꯅ ꯂꯥꯛꯑꯒ ꯔꯣꯃꯥꯟꯁ ꯗ꯭ꯔꯃꯥ ꯌꯦꯡ ꯂꯩꯔꯕꯗꯣ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯨꯄꯥꯗꯣ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯒꯗꯣ ꯏꯈꯪ ꯈꯪꯅ ꯄꯨꯛ ꯍꯦꯛꯇ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯪ ꯍꯧꯂꯛꯍꯧꯗꯦ ꯈꯪꯕꯗꯨꯅ ꯍꯦꯟꯃꯟꯗꯅ ꯁꯠ ꯍꯦꯛꯇ ꯃꯥ ꯁ꯭ꯋꯥꯏꯗꯣꯛꯈꯤ꯫ ꯈꯪꯉꯤꯅꯦꯍꯦ ꯂꯝꯄ꯭ꯔꯥꯏ ꯑꯉꯥꯡꯁꯤꯗꯤ ꯀꯩꯀꯥꯟ ꯉꯥꯎꯁꯤꯟꯅꯩꯅꯣ? ꯊꯣꯏꯕ ꯃꯥꯒꯤ ꯗꯥꯕꯨꯡꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗꯨꯗ ꯊꯤꯛ ꯊꯤꯛ ꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯒꯠꯇꯅꯕꯨ ꯅꯣꯛꯂꯤ ꯐꯥꯕ ꯂꯥꯛꯄ ꯉꯝꯗꯦ꯫ ꯗ꯭ꯔꯃꯥ ꯐꯖꯩ ꯔꯣꯃꯥꯟꯁꯀꯗꯤ ꯑꯣꯔꯦ꯫ ꯇꯤꯡꯈꯠꯇꯅ ꯑꯃꯨꯛ ꯇꯣꯏꯕ ꯏꯁꯤ ꯍꯦꯛ ꯁꯤꯈꯩꯅꯤ ꯅꯣꯛꯂꯤꯁꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯀꯣꯜꯗꯨ ꯐꯠ ꯀꯛꯈꯤ ꯊꯝꯒꯦ ꯈꯣꯠꯀꯦꯒ ꯑꯝꯇ ꯍꯥꯏꯈꯤꯗꯦ꯫ ꯁꯤꯠ ꯀꯛꯂꯗꯨꯅ ꯁꯧꯔꯣꯝ ꯇꯧꯅ ꯐꯩꯔꯞ ꯌꯦꯡꯂꯛꯂꯤ ꯑꯃꯨꯛꯇꯪ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤꯌꯟꯅꯕ ꯏꯀꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯏꯀꯥꯏ ꯈꯪꯗ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯈꯤ꯫ ꯑꯗꯨꯃꯛꯅ ꯃꯅꯥꯎꯗꯨ ꯐꯨꯒꯦ ꯆꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯦꯡꯕ ꯅꯠꯇꯦ ꯑꯗꯨꯛ ꯏꯀꯥꯏꯕꯗꯨ ꯈꯥꯡꯅꯕ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯃꯤꯒꯤ ꯔꯨꯝꯗ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥ? ꯁꯧꯔꯪꯒ ꯇꯧꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯊꯣꯏꯕ ꯉꯛꯄꯨ ꯉꯛꯂꯤ꯫ ꯃꯃꯤꯠꯀꯗꯨ ꯂꯧꯊꯣꯔꯛ ꯃꯥꯁꯨ ꯈꯖꯤꯛꯀ ꯁꯥꯎꯖꯜꯂꯤ꯫ ꯁꯤ ꯑꯩꯒꯤꯁꯨꯅꯦ ꯗꯥꯕꯨꯡ ꯌꯥꯝ ꯍꯧꯅꯔꯣꯏꯁꯤꯀꯣ꯫ ꯀꯣꯐꯤꯗꯨ ꯄꯨꯔꯛꯑꯗꯤ ꯊꯝꯃꯝꯃꯒ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯍꯥ? ꯀꯩ ꯌꯦꯡꯉꯒ ꯂꯩꯅꯣꯕ ꯑꯉꯥꯡꯅꯤ ꯈꯔꯦ ꯈꯜꯂꯗꯅ꯫ ꯑꯩꯔꯣ ꯗꯥꯕꯨꯡꯅꯣ ꯈꯠꯂꯤꯁꯤꯕ? ꯁꯥꯎꯁꯤꯟꯅꯔꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ꯫ ꯅꯪ ꯆꯠꯂꯣ ꯅꯪ ꯆꯥꯛ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯊꯣꯡꯉꯣꯏ
ꯀꯩꯗꯧ ꯊꯣꯡꯗꯣꯏꯅꯣ ꯃꯤ ꯗ꯭ꯔꯃꯥ ꯌꯦꯡꯉꯤꯀꯥꯟꯁꯤꯗ ꯊꯣꯏꯕ ꯀꯩꯅꯣ ꯆꯠꯂꯣꯝꯇ ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯁꯦꯡꯕꯃꯛꯁꯨ ꯊꯣꯏꯕ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕ ꯁꯛꯇꯥ ꯇꯥꯏ ꯃꯌꯥꯡ ꯏꯀꯪ ꯍꯦꯛ ꯀꯪꯉꯤ ꯄꯤꯁꯨꯝꯅ ꯃꯔꯣꯜ ꯑꯃ ꯌꯛꯀꯨꯅ ꯀꯩꯗꯧꯔꯨꯅꯤ ꯀꯣꯏ ꯈꯨꯈꯥꯛꯇꯨꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯂꯤ ꯆꯥꯄ꯭ꯂꯤꯟꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯥꯒꯤ ꯍꯥꯏꯕꯣ ꯀꯨꯆꯨ ꯈꯤꯇꯪ ꯉꯧꯕꯗꯨꯅ ꯃꯁꯛ ꯈꯔ ꯆꯤꯡꯈꯠꯆꯔꯤꯅꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯌꯦꯡꯂꯒ ꯏꯔꯤꯛ ꯈꯣꯝꯕ ꯅꯣꯛꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯁꯥꯎꯁꯤꯟꯅꯕꯒꯗꯣ ꯄꯨꯡꯐꯥ ꯍꯦꯛ ꯐꯈ꯭ꯔꯦ ꯁꯥꯎꯔꯤꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯃꯅꯥꯎꯒꯤ ꯊꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯔꯦ ꯏꯔꯤꯛ ꯈꯣꯝꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯛ ꯅꯣꯛꯊꯣꯛꯈꯤ ꯀꯩꯅꯣ ꯇꯥꯕꯣ ꯀꯔꯦꯝꯅꯔꯤꯔꯣ ꯍꯥ ꯑꯩ ꯁꯛꯁꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯌꯥꯔꯦ ꯆꯠꯂꯣ ꯑꯝꯇ ꯑꯩ ꯁꯨꯝ ꯅꯣꯛꯅꯤꯡꯉꯒꯗꯧꯔꯦ ꯅꯈꯣꯏꯗꯣ ꯑꯩꯅ ꯀꯛꯎꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯗꯣ ꯑꯋꯣꯏ ꯇꯥꯅ ꯁꯧꯒꯠꯂꯛꯇꯣꯔꯦ ꯃꯥꯒꯤ ꯗꯥꯕꯨꯡꯒꯤ ꯋꯥꯗꯨꯗ ꯗꯥꯕꯨꯡꯒꯤꯁꯤꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩ ꯎꯔꯒ ꯅꯣꯛꯅꯤꯡꯉꯒꯗꯧꯔꯦ ꯍꯥꯏꯔꯤꯗꯣ ꯀꯔꯦꯝꯅꯩꯅꯦꯕ ꯊꯣꯏꯕ ꯀꯩꯅꯣ ꯀꯧꯕꯤꯔꯛꯀꯅꯨ ꯈꯨꯝꯃꯛꯀꯅꯨ ꯑꯗꯨꯗꯤ ꯈꯨꯝꯃꯣꯏ ꯅꯁꯛꯇꯨꯒ ꯈꯨꯊꯤꯗꯨꯒ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯑꯊꯤꯕꯗꯣ ꯂꯧꯅꯅꯤ ꯁꯨꯈꯨꯝꯍꯦꯟ ꯈꯨꯝꯃꯛꯑꯣꯌꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯥꯏꯔꯤ ꯅꯈꯣꯏꯗ ꯍꯥꯟꯅ ꯑꯝꯇ ꯀꯧꯇꯨ ꯆꯠꯂꯣ ꯊꯣꯏꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯣ ꯃꯀꯣꯏꯗ ꯐꯠ ꯊꯤꯜꯂꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯂꯤ ꯏꯀꯣꯏꯁꯤꯗꯤꯅꯦ ꯈꯥꯈꯤꯗꯕꯔꯤ ꯊꯝꯃꯤꯕꯅꯤ ꯀꯣꯏ ꯕꯥꯟꯗꯣꯡ ꯂꯧꯗꯣꯏꯅꯦ ꯏꯔꯤꯛ ꯈꯣꯝꯕ ꯉꯛꯂꯞ ꯁꯨꯞꯂꯛ ꯌꯦꯡꯂꯛꯂꯤ ꯃꯥꯒꯤ ꯃꯅꯥꯎꯗ ꯀꯩꯅꯣ ꯀꯣꯏ ꯕꯥꯟꯗꯣꯡ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯅ ꯁꯃꯥꯟꯗꯣꯡ ꯍꯥꯏꯅꯕꯗꯣ ꯑꯩꯅ ꯀꯣꯏ ꯕꯥꯟꯗꯣꯡ ꯍꯥꯏꯕ ꯅꯪꯒꯤ ꯈꯨꯈꯥꯛꯇꯨꯗꯤ ꯂꯧꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨ ꯗꯥꯕꯨꯡꯁꯦ ꯑꯩꯒꯤ ꯀꯩꯁꯦ ꯀꯜꯂꯛꯏꯔꯣ ꯃꯤꯆꯤꯒ ꯊꯛꯀꯠꯆꯤꯜꯂꯤ ꯊꯣꯏꯕꯗꯣ ꯃꯥꯒꯤ ꯗꯥꯕꯨꯡꯗ ꯂꯣꯏꯔꯦ ꯃꯨꯛꯇꯣꯏꯕ ꯏꯔꯤꯛ ꯈꯣꯝꯕꯗꯤ ꯁꯤꯊ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯊꯣꯏꯕ ꯑꯁ ꯄꯤꯁꯨꯝꯗꯨꯒ ꯃꯤꯆꯤꯒ ꯈꯠꯆꯜꯂꯛꯀꯅꯨꯀꯣ ꯑꯩ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯅꯕ ꯁꯣꯏꯔꯣꯏ ꯆꯠꯂꯣ ꯅꯪ ꯀꯨꯝꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯀꯣꯐꯤꯁꯦ ꯒ꯭ꯌꯥꯠ ꯇꯥꯅ ꯑꯝꯇ ꯊꯛꯀꯦ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ ꯃꯥꯜꯂꯦ ꯀꯩ ꯚꯨꯔꯥꯅꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦꯅꯦ ꯑꯩꯗꯨ ꯆꯠꯈ꯭ꯔꯒꯦ ꯁꯧꯔꯥꯡꯅꯅ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯃꯥꯒꯤ ꯗꯥꯕꯨꯡꯅ ꯂꯛꯅꯕꯗꯨꯗ ꯈꯤꯇꯪ ꯁꯥꯎꯅꯤꯡꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯗꯣ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯀꯩꯗ ꯅꯣꯛꯅꯤꯡꯂꯣꯏ ꯑꯗꯨꯛ ꯅꯣꯛꯅꯤꯡꯕ ꯁꯛꯇꯥꯅꯤ ꯃꯥꯗ ꯌꯦꯡꯕꯗ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯐꯕ ꯃꯩꯗꯥꯅꯤ ꯆꯦꯜꯂꯤꯕ ꯑꯊꯤꯕ ꯃꯁꯛꯇꯨꯗ ꯃꯌꯥꯝꯒꯤ ꯍꯔꯥꯎꯅꯐꯝ ꯑꯣꯏꯍꯜꯂꯤ ꯃꯄꯨ ꯃꯥꯅ ꯇꯣꯞ ꯇꯣꯞꯅ ꯁꯝꯂꯛꯄ ꯈꯨꯠꯁꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤ ꯀꯔꯝ ꯂꯦꯜꯂꯤ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯎꯗꯕꯗ ꯂꯩꯐꯝ ꯆꯥꯐꯝꯕꯨ ꯈꯪꯂꯤꯕ꯭ꯔꯥ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯩꯅ ꯁꯤꯡꯅꯕꯨ ꯍꯦꯛ ꯃꯔꯣꯠꯂꯤ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯈ꯭ꯔꯦ ꯎꯍꯟꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔꯗꯨ ꯂꯝꯕꯤꯗ ꯆꯠꯄ ꯎꯈꯤꯗ꯭ꯔꯦ ꯌꯨ ꯊꯛꯇꯨꯅ ꯀꯣꯟꯊꯣꯡꯗ ꯂꯩꯔꯝꯕ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯩ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯂꯦꯝꯈ꯭ꯔꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯎꯖꯒꯦꯒ ꯐꯪꯈꯤꯗ꯭ꯔꯦ ꯇꯧꯒꯦꯗ ꯉꯝꯕ ꯅꯨꯄꯥꯒꯤ ꯃꯇꯧꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯤꯕ꯭ꯔꯥ ꯌꯨ ꯊꯛꯄꯗꯨ ꯂꯦꯞꯈ꯭ꯔꯕ ꯃꯋꯥ ꯃꯄꯥꯎ ꯑꯃꯗꯤ ꯇꯥꯖꯅꯤꯡꯕꯅꯤ ꯅꯝꯗꯅ ꯍꯦꯛ ꯇꯥꯍꯟꯗꯦ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏ ꯑꯃꯃꯨꯛ ꯍꯦꯛ ꯇꯥꯍꯟꯗꯣꯔꯤ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯅ ꯆꯀ꯭ꯔꯤ ꯆꯥꯎꯗꯨꯅ ꯅꯤꯡꯉꯣꯜ ꯊꯃꯣꯏꯗꯨ ꯅꯝꯗꯅ ꯍꯦꯛ ꯂꯩꯃꯟ ꯑꯣꯏꯍꯟꯒꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪ ꯋꯥꯔꯤꯁꯦ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯌꯨꯗꯨꯗꯤ ꯈꯔ ꯇꯣꯗꯅ ꯃꯍꯩꯒꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯅꯪꯒꯤ ꯌꯨꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯅꯤ ꯂꯦꯞꯄꯣ ꯅꯍꯩ ꯍꯩꯇꯕꯁꯨ ꯅꯠꯇꯦ ꯈꯪꯗꯦꯗ ꯌꯨꯁꯦ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ ꯁꯨꯝ ꯍꯩꯅꯈꯤꯕꯗꯩ ꯑꯗꯨꯝ ꯊꯛꯅꯤꯡꯉꯦꯗꯨꯅꯤ ꯈꯪꯗꯦ ꯀꯟꯕ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯃꯥꯏꯅ ꯉꯝꯖꯁꯅꯤ ꯀꯩꯅꯣ ꯀꯩꯝ ꯈꯜꯂꯅꯨ ꯅꯪꯅ ꯊꯕꯛ ꯀꯝꯗꯧꯔꯤꯒꯦ ꯑꯩꯒꯤꯅ ꯑꯩ ꯑꯣꯏꯔꯦ ꯑꯩꯗꯤ ꯍꯥꯃꯨꯗꯨꯅꯤꯗ ꯀꯩꯝ ꯊꯣꯏꯅ ꯍꯦꯟꯒꯠꯄ ꯆꯥꯎꯈꯠꯄ ꯑꯝꯇ ꯑꯣꯏꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤꯗ ꯂꯩꯕꯅ ꯈꯔ ꯀꯥꯟꯅꯗ꯭ꯔꯣ ꯑꯥꯗ ꯂꯩꯕꯗꯩꯗꯤ ꯀꯥꯟꯅꯕꯕꯨꯗꯤ ꯁꯤꯗꯅ ꯈꯔ ꯍꯦꯜꯂꯤ ꯑꯗꯣ ꯑꯥꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯕꯗꯣ ꯑꯥꯗꯅ ꯍꯦꯜꯂꯤꯗꯅ ꯑꯗꯨꯕꯨꯗꯤ ꯈꯨꯡꯒꯪꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯁꯦꯡꯉꯦꯅ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯀꯟꯅꯒ ꯅꯣꯛꯂꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯅꯔ ꯋꯥꯔꯤꯗꯨ ꯃꯊꯪ ꯐꯅ ꯌꯥꯝꯅꯗꯤ ꯁꯥꯔꯛꯂꯕꯅꯤ ꯑꯃꯗꯒꯤ ꯑꯃꯗ ꯂꯣꯏꯁꯤꯟꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯦ ꯋꯥꯔꯤꯗꯨ ꯊꯧꯕꯁꯨ ꯍꯦꯛ ꯆꯠꯂꯒꯦ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯋꯥꯔꯤꯗ ꯃꯨꯜꯂꯤꯉꯩ ꯅꯤꯡꯊꯝꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤꯒꯗꯨ ꯀꯥꯎꯈ꯭ꯔꯦ ꯑꯅꯤꯗꯨ ꯁꯤꯇꯜꯁꯨ ꯈꯗꯥꯡꯗꯨ ꯅꯣꯝꯈ꯭ꯔꯗꯤ ꯂꯦꯞꯇꯕꯤꯅꯤ ꯃꯔꯤ ꯍꯦꯛꯇ ꯀꯞꯊꯕ ꯉꯝꯕ ꯆꯨꯝꯕꯥꯜꯅꯤ ꯄꯥꯜꯂꯤꯕ ꯍꯥꯏꯅꯔꯨꯕ ꯇꯧꯗꯦ ꯍꯧꯅꯔꯨꯕ ꯅꯥꯏꯗꯦ ꯑꯃꯗꯒꯤ ꯑꯃ ꯁꯨꯝ ꯁꯥꯟꯅꯕꯗ ꯄꯨꯡꯗꯨꯃꯁꯨ 6 ꯍꯦꯟꯖꯤꯜꯂꯛꯂꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯂꯝ ꯂꯥꯞꯅ ꯍꯟꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯆꯠꯅꯤꯡꯉꯛꯄꯒꯤ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯚꯥꯏ ꯑꯩꯗꯣ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯕꯕꯥꯅ ꯆꯪꯍꯟꯗꯕ ꯁꯣꯏꯔꯔꯣꯏ ꯁꯤꯗꯩꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯦ
ꯅꯪꯁꯨ ꯌꯨꯝ ꯍꯟꯕꯗ ꯂꯝꯕꯤꯗ ꯑꯃꯨꯛ ꯃꯆꯤ ꯈꯥꯝꯃꯒ ꯊꯛꯑꯒꯅꯦ ꯂꯩꯔꯨꯔꯅꯨꯀꯣ ꯕꯕꯥꯅ ꯆꯩꯅꯕ ꯊꯕꯛ ꯁꯤꯜꯂꯅꯤ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯑꯊꯨꯕꯗ ꯍꯥꯏꯗꯣꯛꯑꯅꯤꯅ ꯍꯥꯏꯕꯗꯥꯏꯅꯦ ꯁꯝꯇꯠꯅ ꯄꯥꯎꯈꯨꯝꯗꯨ ꯀꯛꯄꯤꯔꯛꯂꯗꯨꯅ ꯃꯥꯁꯨ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯛꯄ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯛ ꯑꯃ ꯑꯅꯤ ꯈꯛꯅꯤ ꯉꯥꯎꯗꯦ ꯉꯁꯤꯗꯤ ꯉꯥꯎꯗꯦ ꯅꯨꯄꯥꯗꯣ ꯀꯥ ꯍꯦꯟꯅ ꯉꯥꯎꯕ ꯑꯣꯏꯗꯦ ꯇꯦꯕꯜꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯔꯗꯨꯅ ꯊꯣꯔꯛꯂꯤ ꯈꯠꯂꯤ ꯃꯄꯥ ꯍꯦꯛ ꯆꯥꯅꯅ ꯔꯣꯁꯤꯒ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯍꯦꯛ ꯊꯦꯡꯖꯤꯟꯅꯩ ꯍꯩꯃꯥ ꯁꯣꯄ꯭ꯔꯊꯣꯏ ꯔꯣꯁꯤ ꯃꯁꯝ ꯃꯅꯥꯒꯗꯣ ꯈꯔ ꯁꯦꯝꯖꯤꯟꯖꯗꯨꯅ ꯊꯧꯕꯗ ꯐꯜꯂ ꯃꯤꯆꯤꯅꯒ ꯌꯦꯡꯖꯔꯛꯂꯤ ꯌꯥꯝ ꯏꯀꯥꯏꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯀꯦꯁꯤꯟꯅꯅꯒ ꯑꯣꯟꯅ ꯇꯩꯅꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ ꯑꯦ ꯗꯗꯥ ꯍꯜꯂꯗꯣꯏꯔꯥ ꯄꯨꯡ ꯊꯦꯡꯉꯤ ꯂꯦꯛꯈ꯭ꯔꯁꯦ ꯊꯧꯕ ꯈꯖꯤꯛꯈꯛ ꯅꯣꯛꯂꯛꯂꯤ ꯔꯣꯁꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯅꯠꯇꯦ ꯈꯖꯤꯛꯈꯛ ꯃꯔꯧ ꯂꯩꯅ ꯆꯤꯡꯂꯞ ꯅꯣꯛꯄ ꯃꯤꯅꯣꯛꯅꯤ ꯇꯝꯂꯛꯂꯤꯕꯗꯨ ꯅꯕꯨꯡꯅ ꯐꯥꯎꯕ ꯍꯥꯏꯕꯤꯔꯛꯇꯦ ꯔꯣꯁꯤ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯕꯪ ꯁꯥꯒꯠꯂꯛꯂꯤ ꯌꯩꯊꯠꯇꯨꯅ ꯍꯥꯏꯔꯛꯄ ꯌꯥꯅꯤꯡꯗꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯖꯔꯛꯂꯤ ꯃꯁꯥꯗꯣ ꯑꯁ ꯑꯗꯨꯝ ꯂꯦꯛꯑꯣꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯁꯤꯕꯣ ꯑꯩ ꯌꯨꯝꯗ ꯕꯕꯥꯅ ꯉꯥꯏꯍꯧꯔꯤꯒꯦ ꯊꯣꯏ ꯑꯁ ꯍꯌꯦꯡ ꯍꯜꯂꯨꯕ ꯊꯧꯕ ꯔꯣꯁꯤꯒꯤ ꯇꯛꯁꯤꯟꯕ ꯃꯇꯧꯗꯨꯗ ꯊꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯌꯦꯡ ꯅꯣꯡꯃ ꯑꯃꯨꯛ ꯂꯦꯛꯀꯦ ꯊꯕꯛꯀ ꯇꯧꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯀꯩꯅꯣꯝ ꯄꯨꯔꯛꯀꯦꯕ ꯍꯣꯠꯇꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛ ꯁꯨꯃꯥꯡꯗꯨꯗ ꯉꯥꯏꯗꯨꯅ ꯂꯦꯞꯂꯤ ꯆꯪꯈ꯭ꯔꯤꯕ ꯔꯣꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯦ ꯑꯃꯨꯛ ꯐꯠ ꯊꯣꯔꯛꯂꯤ ꯃꯈꯨꯠꯇ ꯋꯥꯇꯔ ꯕꯦഗ് ꯑꯃ ꯄꯥꯏ ꯁꯨꯃꯥꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯤ ꯑꯗꯨꯝ ꯈꯪꯂꯤ ꯎꯕꯗ ꯃꯉꯣꯟꯗ ꯄꯤꯔꯛꯅꯕ ꯄꯨꯔꯛꯂꯤꯕ ꯋꯥꯇꯔ ꯕꯦꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯋꯥꯇꯔ ꯕꯦꯒꯇꯣ ꯊꯕꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯊꯝꯂꯔꯤ ꯁꯦꯗꯨꯗ ꯂꯝꯁꯥꯡ ꯒꯥꯔꯤ ꯊꯧꯕꯗꯣ ꯏꯪꯉꯁꯨ ꯁꯤꯕꯥꯏ ꯃꯁꯥꯅ ꯎꯕ ꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯑꯗꯨꯝ ꯊꯣꯔꯛꯂꯤ ꯍꯟꯅꯒ ꯌꯦꯡꯂꯝꯗꯦ ꯌꯦꯡꯅꯤꯡꯂꯨꯕꯁꯨ ꯐꯥꯎꯔꯨꯗ꯭ꯔꯤ ꯊꯃꯣꯏ ꯑꯗꯨ ꯆꯦꯠꯄ꯭ꯔꯥ ꯂꯦꯞꯈꯤꯕ ꯑꯃꯗꯒꯤ ꯃꯆꯤ ꯂꯦꯡꯗꯕ꯭ꯔꯥ ꯑꯣꯏꯅꯤꯡꯂꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯀ꯭ꯔꯤꯖꯥꯎ ꯊꯃꯣꯏꯒꯤ ꯆꯀ꯭ꯔꯤꯖꯥꯎ ꯀꯥꯏꯗꯣ ꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯍꯜꯂꯛꯂꯤ ꯊꯣꯏꯅ ꯉꯥꯎꯔꯛꯇꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯂꯤ ꯊꯛꯇꯦ ꯍꯥꯏꯕꯃꯛꯇꯤ ꯑꯃꯨꯛꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯈꯔꯗꯤ ꯊꯛꯂꯛꯂꯤꯕꯅꯤ ꯉꯥꯎꯅ ꯊꯛꯂꯛꯇꯕ ꯈꯛꯇꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯏꯪꯕ ꯈꯥꯡꯕꯗ ꯆꯨꯔꯨꯠ ꯕꯣꯛꯁ ꯑꯃꯁꯨ ꯂꯣꯏꯔꯕꯅꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯊꯛꯀꯦ ꯈꯟꯅ ꯃꯆꯩ ꯑꯃꯈꯛ ꯈꯛꯂꯛꯄꯗꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯆꯨꯝꯈꯠꯇꯨꯅ ꯊꯛꯄ ꯍꯧꯔꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯆꯣꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯐꯅ ꯊꯦꯡꯂꯕꯅꯤ ꯃꯇꯝꯗꯣ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯅꯤꯅ ꯇꯨꯝꯂꯝꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯨꯝꯂꯝꯗ꯭ꯔꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯃꯥꯡꯒꯣꯜꯗꯨꯗꯩ ꯂꯦꯞꯂꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯤꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯂꯤ ꯊꯧꯕꯁꯨ ꯆꯨꯔꯨꯠ ꯃꯆꯩꯗꯨꯃ ꯃꯆꯤꯟ ꯑꯣꯏ ꯊꯪꯕꯗꯨꯗ ꯆꯞꯂꯒ ꯃꯥꯡꯒꯣꯜ ꯇꯝꯅ ꯈꯥꯎ ꯑꯃꯒ ꯀꯥꯈꯠꯂꯛꯂꯤ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯆꯥꯊꯣꯛꯄꯤꯔꯨꯔꯣꯅꯦ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ ꯃꯆꯥ ꯑꯣꯏꯕꯗꯨ ꯇꯨꯃꯤꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤ ꯏꯃꯨꯡꯗ ꯔꯣꯁꯤꯅ ꯄꯤꯔꯛꯈꯤꯕ ꯋꯥꯇꯔ ꯕꯦꯒꯇꯨꯃꯁꯨ ꯁꯦꯒꯥꯗꯨꯗ ꯌꯦꯞꯈꯤꯕ ꯃꯥꯜꯂꯤ ꯃꯈꯨꯠ ꯑꯣꯏꯅꯔꯣꯝꯗꯣ ꯈꯔ ꯐꯜꯂꯞꯀ ꯆꯪꯈꯤ ꯍꯩ ꯀꯩꯅꯣꯅꯦ ꯈꯥꯎꯗꯨꯅ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦꯅ ꯌꯨꯝꯄꯣꯠ ꯂꯩꯔꯛꯏꯔꯣ ꯅꯪꯒꯤꯗꯨꯕꯧ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ ꯍꯩ ꯉꯥꯡꯗꯨꯅ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯂꯥꯡꯕꯅ ꯅꯤꯡꯉꯣꯜ ꯁꯪꯒꯥꯏꯗꯨꯃꯁꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯄꯨꯝꯅꯥꯡ ꯍꯦꯛ ꯂꯥꯡꯂꯤ ꯃꯇꯝ ꯋꯥꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒ ꯁꯅꯥꯂꯦꯟꯒꯗꯨ ꯕꯖꯥꯔ ꯇꯣꯏꯅ ꯆꯠꯂꯤ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯃꯆꯟ ꯑꯃꯠꯇꯅꯤ ꯃꯆꯥ ꯑꯃꯠꯇꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ ꯗꯨꯝꯗꯥꯝꯗ ꯍꯦꯛꯇ ꯍꯣꯡꯊꯒꯦ ꯂꯦꯞꯈ꯭ꯔꯦ ꯃꯌꯥꯝꯅ ꯇꯧꯅꯕ ꯆꯥꯡꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯑꯎꯟ ꯇꯝꯗꯧꯔꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯗꯧꯔꯤ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯁꯤꯃꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤ ꯁꯦ ꯑꯗꯨꯗꯒꯤ ꯈꯨꯗꯩ ꯑꯁꯪꯕꯗꯨꯃꯁꯨ ꯊꯝꯖꯤꯜꯂꯨ ꯊꯥꯗꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯁꯦ ꯑꯗꯨꯗꯩ ꯈꯨꯗꯩ ꯑꯁꯪꯕꯗꯨꯃꯁꯨꯅꯦ ꯊꯝꯖꯤꯜꯂꯨ ꯍꯣꯏ ꯊꯥꯗꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯩꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯊꯨꯞ ꯅꯥꯏꯅ ꯊꯨꯞꯂꯗꯨꯅ ꯊꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯔꯣꯁꯟꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯆꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯥꯔꯝꯕꯗꯨ ꯂꯣꯏꯔꯦ ꯍꯥꯏꯕꯗꯩ ꯂꯧꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯤ ꯂꯩꯈꯤꯕꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯀꯥꯗ ꯂꯥꯛꯑꯣꯅ ꯍꯥꯏꯌꯨ ꯀꯩ ꯂꯩꯔꯒꯦ ꯁꯅꯥ ꯄꯨꯔꯛꯏ ꯌꯦꯡꯁꯅꯨ ꯁꯤꯗ ꯏꯃꯥꯒ ꯄꯨꯟꯅ ꯌꯦꯡꯉꯁꯨ ꯌꯥꯕꯗꯨꯕꯣ ꯅꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯌꯦꯡꯍꯟꯕ ꯌꯥꯕ꯭ꯔꯣ ꯃꯄꯨ ꯍꯥꯟꯅ ꯌꯦꯡꯍꯟꯗꯣꯏꯅꯤ ꯇꯟꯖꯥ ꯆꯥꯅ ꯁꯅꯥꯂꯦꯟꯁꯨ ꯍꯦꯛ ꯐꯤ ꯑꯁꯨꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯗꯨꯅ ꯀꯨꯝꯂꯛꯂꯤ ꯁꯤꯗ ꯂꯥꯛꯑꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯐꯤꯌꯥꯝꯗꯨꯒ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ
Sanapuri ebema, amta sireng, pamdrusa mukasase. Machagi waduda, umasu sat haijilagli. Yengo yengo, pamdriga mahut sinasi. Hoima, jungsan duna piya subasingdo sopanuda thamli. San kayani hainu. Nangna du khangunune, phazabra thibrado adudang hairo. Os, samaini am tawinu ko dada, ai haina deba. Tumine yose, amta siyo. Mabungna haibaduda hek sijilli maso. Phazari, ningthijare, ningol napaduda yaliba nayendu kedraso phajaba haibadu oirari. Ipakta pakli satorokpa khoding pakjabini, ipakta pakli bini. Macha machal oibagi ningthijabra, mariyo ibaduna rakhangdi, phajare, mangondagi henba leitena khanjari. Thadoi sunok minok miyingjari, machanupida matam khara leiminarambadagi onararoi khallubada mabungningduma sonong sirakli, mitta irambu ihaurakli. Mama mapagi minungsi, mabung manamagi minungsi tana thallabi, nujamagi awatpa kariyema amuk leiki gani. Nokna kena mondong montekda on thoina sanabana magi mathauni haidoribra. Nongmata sima wat li haiduna majinsana hek poglakpadagi hairakdri haiba phawba yai. Luna tawbibaduda hendoktana awatpa amta laihandana nokna kena lelakpi awana khangdabi nupidugi ona tainabada lairiba nujamana kamdauri. Leichilak tingkol suba amambalakta pisakolda phamduna phi saba masida imu hendoktuna imungi kopno mapagi seba pawnamak sina namhatkre ningol oibi nujaibi magi jowangi punsidu maso. Wahalida asuk thina olidago mapu manaso awa anani hek yumhalli. Nokpa machet, kappa machet, chamba machet, machet mayam sina namhatuna masadu phawba mapung phana nujaba phangdrabin. Tonbadagi tolaba, khwaidagi tolaba haiba misak adu oiribani. Mahausagam aingu maragduda maipu tektuna hayengi phido lusinaba haiduna sari. Waba khangde, nongba lepte, pothaba haiti. Nongmadi magiso tawjamangi mahai kaidudi yalakhija khanbada awaba amadi ohalli. Waso wamankri nungaibi machet phangda asukwiba matam ama lelakpasida nongmata wai kawado machinda haidana khajiktuna watanaba melibi maso waba kawado nairamgadra. Ngaside to nunbado machigi manakta thoklaktre lairak paba loidabanara natraga loisinduna tumkhrabra. Wari hairampani nupa machado maso machida changan chase thongo haina nganta chathokibani. Aduda yado masak uba phangkijri. Tabak inkhangdo loina loisinba loisilakli. Kaina thangda mosi charge luibagi ngaliba lemto masumu thokri. Lemtogi mangalduna khajik ngalamboi ningloban. Kochingli mangalduna taba mahausagi ningthijaba ing lawa mangalaba sungaladuna leiramli. Ngasai makai bapu oisilodre. Nupido taramari panba thabalakta sariba magi pisakol ni haiba ma khangludre. Mayawdraba lemto pisakolgi phanduda thamlamnaga ningthamthagi ayingbaga kawkhai sumang tamna kumtharagli. Atiyada thokliba thajaduda mangak haigatuna yengli ngahak. Sitharakliba thajamaga ainge kari khetnaribage khan artha chimba miting amana nongdol thakki thajamade yengli. Mitingni marau leiba artha kaya phomliba mitingni. Ai nang mana khangba miting nate. Matana khangani, matana ugani. Ngahak tumin yingladuna mamitta ira ihaurakduna tanong be khajai thoktuda pirang khara tarakibada phawba khanghaudre ningol oibido. Tablap mapido makut oinaduna nanthoklaga nongphettawba minokna maithongda phijol hongladuna tapna sonakli sonthangnena madang tanaba maongda yam pikna. Khetnade, chapmane, karimta khetnade.